Manipur Pradesh Congress Committee MPCC की Vice President Hareshwar Goshawami na luchingba National Student Union of India NSUI की luchingbashing yaoba meeoi kun na saba team amana Indo-Myanmar Border Pillar number 81 kwatha khunou amadi border fencing khabagi thabak yengsinbagi Khongchat ama pangthokhrey Ngarang chatkhiba Khongchat aduga mari leinana Hareshwar Goshawami na ngasi paumising da hai kwatha khunou da leiba nariba border pillar number 81 da Manipur gi CSO sing maru oina United Committee Manipur UCM yauna atay party amasung Congress na maru oina daita lawraga mafam asada Surveyor General of India masa yauna laktuna haukiba chahi inglising ani tara nipan da yengsinba laikhrabani Khongchat aduda border fencing khabagi thabak asi yetpa laikre Surveyor General of India masana su mafam asi chumde haibasi yaba laikhrabani maramasana resurvey taunaba su hairambani Congress Party na hainingbadi Manipur gi mangliba Indo-Myanmar ngamkhai gi saruk asi yamna sangi isu asigi matangda MPCC na hanadagi hauna Government of India da memorandum pisinduna mapanda tutuna protest tauba amadi Manipur da fawba dharna famba laikre Surveyor General of India da hanjin che iduna khanghankibasu laikre adubu paukhum amata lakide lunina housing border fencing kharibra amadi pillar yunglibra haibagi matangda aranba asoiba leiramba taragadi Manipur Pradesh Congress Committee na miyam galoinina hauzik ihau hauriba organization singa tathok tasin tawraga akanba khongjing kaya changsilakani haina Goswami na haiki Khongchat aduda MPCC ki General Secretary Siraj Ahmed MPYCC ki Secretary Avinesh Naorem NSUI ki General Secretary ki khuman Lamlai Block Congress Committee ki Achoibam Deven amadi Ksh Block Congress Committee ki Ksh Kennedy su saryake Yamna pungning thawganingai oiba amada sajik tampak PHS da Sustainable Solar Power Solution gi mateng na angang ama maipak na deliver tawkhre Sustainable Solar Power Solution na si handak Selco Foundation ga partnership oiduna maipak na pankhatkibani hauzik Sustainable Solar Power Solution asi Surchanpur Chandel amasung Tamenglong gi Health Center humfunipanda thamle Manipur ki Chief Minister N Biren Su ngasi Delhi da Draupadi Murmu gi President Mikhal da thazin given nomination papers da proposer oina sahi tauba yaukre hairi Thoram aduda PM Narendra Modi BJP National President JP Nadda Union Minister Singh amasung party asigi thaupuba kayasu saryakhe Handak nong kana chubana maram oiraga khun kaya da ising ichauna awaba nangliba adu yengduna ngarang Tipai Muki MLA Sanglur Sanatena Kun Mapan Phailen Thang Hanjung Punji Muslim Cycle Phai Swangpung Mun Nungset Punji Buang Mun Sabon Phai Amadi Ankaso Village ki Khunja Singda Cheng Yauna Nungtigi Changdraba Yadraba Potlam Kaya Khunja da Lemna Yenthokre Ising Ichawna Awaba Taraba Matamda Praja Miyamgi Awaba Ubiduna Chana Thaknaba Potlam Kaya Pirambagi Damak Khunja Singna MLA Sanglur Sanatebu Thagatpa Amadi Harauba Phongdoknaki